ꯄꯨꯝꯅꯃꯛ ꯄꯨꯝꯃꯤ ꯈꯨꯕꯨꯡ ꯃꯃꯥꯡꯗ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯉꯁꯤꯒꯤ ꯏꯔꯣꯝꯕꯁꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯁꯤꯗ ꯃꯤꯅꯤꯠ ꯀꯩꯅꯣ ꯇꯧꯅꯕ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯍꯣꯔꯦꯟ ꯄꯥꯅꯤꯁꯃꯦꯟꯁꯨ ꯂꯩꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯁꯦ 이승 타가 나오는 야라바 호와 야래 ready 1 2 3 야래 ai đi mini bằng ai chưa là làm sao 모록시리 파자래 싫어
ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯌꯥꯝꯕꯁꯨ ꯆꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯀꯩ ꯄꯥꯅꯤꯁꯃꯦꯟ ꯄꯤꯁꯤꯒꯦꯅ ꯈꯟꯕ ꯍꯧꯔꯒꯦ ꯁꯤ ꯏꯌꯥꯝꯕꯁꯦ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯍꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯅꯤꯁꯃꯦꯟ ꯍꯧꯗꯣꯔꯦ ꯄꯥꯅꯤꯁꯃꯦꯟ ꯍꯧꯗꯣꯔꯦ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯥꯏꯊꯤꯕꯨꯒꯤꯗꯤ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯕ ꯇꯥꯔꯦ ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯑꯗꯨ ꯇꯧꯏ ꯊꯕꯛꯁꯦ ꯐꯝꯃꯨ ꯁꯦ ꯂꯦꯞꯄꯨ ꯄꯥꯏꯔꯣ ꯅꯥ ꯄꯥꯏꯗꯕꯤ ꯇꯧꯔꯒꯦ ꯉꯝꯃꯔꯣꯏ ꯃꯁꯤꯡ ꯊꯤꯕꯤ ꯑꯃ 2 ꯑꯥ 3 ꯑꯥ 4 5 6 7 ꯑꯁ ꯋꯥꯏꯍꯦ 8 ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ 9 10 10 ꯑꯣꯀꯦ ꯃꯤꯈꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ